Hello friends, ngasige episode asida aikoina web browser amki manungda page to refresh tobu oiro page to gi link puthokbu oiro natragana anoba tab hangtokpa asina chingba atopa kanagadaba shortcut mayam amgi mathangda khara khangminasiko. ahanbada ai browser ama launch torage browser je aigi di Bing ni adomgi Chrome lerambe ai natraga Internet Explorer lerambe ai ama hekta oibe ai ko ekoina web page amagi manungda web page to refresh tobuje ama tongi sida uriba circle sida namma khanda refresh togadabani ko adom mouse pair ga ada sum chalaga maton tana sum namma khanda refresh togudu talakpusu yai haijariba adugi sigi shortcut se yamna lai adomgi keyboard ta ctrl+r nambiro adu hek number khanda automatically adum refresh torani kitangdi thure ko sigi refresh to buje aduna phajana uhobyai uhudobyai ado sida number khanda ctrl+r number ko refresh to gani ba ekoina web page amagi link se season ning edi smaina select torni right click namani adai copy ka namidana ado shortcut ta di ctrl+l taklo namma loire keyboard te ko ado automatically active oirani adai sina gi haita di ctrl+c orga oigera amo oigera namma khanda ko adum sijna ba yare ba link se next shortcut ta ko ekoina web page mada changena khalaji samna haibada sigi wikipedia gi page da yengminar se ko aduda aije wahi amadi thengnagi ba ina wahi ma ko adu wahi je karai di yauge du thi bije ai kauthokre ba example loina samna da si naga hariba word se khalajini naga hariba word se aina sigi wahi je karamba line da yaugi bno do aigi si web page da thininge ba ije natra ada sumai sum minna sum yenga thi lei budi kaigumba page to asang ba yauren khalo wahi yamen khalo adu sum thi lei ngam ponte ba natra adu thi gargri smaina search button daga namaga normally thi nei dana adu natabida aikoina si shortcut ta toge ha targa di ctrl+f taklo namma loire ko aduga dum si je aikoi gi sigi dialog box tholai ba sigi search ki dialog box da ko aina pami bo haidu nambirani ba samna haibada aina pami sina ga thi ba pame ko du tardi smaina men khalaji aduga enter taklo number khanda sida highlight torga tholai ba word sing je sida highlight torga tholai ba sigi orange yellow tholai je sigi words ni ko karai di yauge do taklo hire ka duni ko kariuma khanda ekoina internet ta browse storing ida samna haibada multiple web page hangtoga thamninge na khalaje ba ado ekoina kaidawi normally this maina tab ama new tab haiba jaga sida sigi plus button sida namma khanda new tab sum thohalidana ada new tab thohan badu sigi su shortcut layeba ko ada smai sum number to soi kai subudi kai banati do tarju shortcut to khangjan badi phaidana ada athubo gila agadi ko adu sigi shortcut si yam lai adomi keyboard ta ctrl+t taklo namma loire ctrl t taklo nam khanda to sije adum masa matomda anoba tab ama hangjara aniba next shortcut ta aikoina sum browse storing ida samna harbada multiple pages hangtoga thamena khalasi ko ada multiple pages se aikoigi tongan ba tab na represent torga leire ada sigi tab marakta aiji kai haini hangkarhanda chongthok chongjin haiti navigate to pa me banatra sumain chat pado adoi tardi keyboard ta ko ctrl+tab taklo namma loire control da namjala thamaga tab ta dum number da mathak ta sumaina ting chonga chali je sumaina dum tab ama dagina tab ama da adum chonga chalani ko jumble di tawre ko magi thangna ba tab tu da chonga chakani ko sije mathangi case ta aikoina tab ama dagina tab ama da chonga chatore ba natra doi tardi ahamba da tab se masinga na thidokani ba ahamba da senapati da 1 thirani mathang weather da 2 hairni mathang district ta 3 hairni dog ta 4 hairni sumaina yare ko sigi o mari je le khanda ctrl+3 da taknam khanda district da chongthore to sije up tab number do adu nam gada dei ctrl+2 nam khanda weather chongthore ctrl+ sumai ta duna 4 nam khanda dog chongthore ko adu sumaina ctrl+tab number do nam khanda apamba tab to da yor kaniba web browser gi history do koina yeningadi agi option du da namani aduga history option dam changa khanda sumaina step ani tor khanda hoigi history du yengba yaidana adu sigi shortcut araiba ma leba shortcut to itari ctrl+h taklo namma loire aduda to si thole to amuktang ctrl+h number da sigi kaino je thole ba history je yengba yareba sumani yam laina history yengba yareba
Next shortcut ta ko aikoina thaba ma tawringe da soibadagi aikoina sugumba tep ama leirambase soidana khumjan thokre na khallajeba aina hangtoga sizinaramba web page ama ko ada si tep se soidana khumjan gragadi hoi history da changa khanda amuhana recall tawbudi ai ko ado si tawge haitaragadi history da muk changna rudraga su shortcut ta icham chamna control plus shift plus t namal loire ai si kakthalaga ulake control plus shift plus T takon namal loire aduga hojiki mangriba kaino tawgiba close tawgiba hojiki tap to adum auto generator kani aroiba ngasigi shortcut ta ko aikoina web page ama chamchamba web page amek to oibe ai ko ada web page ama ina print taw thongninge ba natra ada print tawninga di aikoigi shortcut si yamna lai control plus p taklona namal loire any page amek to oibe ai ko control plus p tawbadabu print tawge haitar gadi adomgi system da printer amadi samaga ready leba mathau tai ado sidi yango process tawr matungda page by page 1 2 3 4 thar thulaise si smaina automatically adum thokjar kani ko aduna print tawni gadri control plus p option da cha khanda adum page any